Hougatlakliba Naha Singda Mareibak nungshibagi Ithil Piba ngamgadaba Isei Lila amadi cinema na chingba kaya Puthokpagi Matam Oire haina Rajya Sabha Member Ningthou Sanajaoba Leishemba phongdorakli wafam ase ngasi L Bimol Chandragi Paujel Puba Isei Lecture Puntra Mathoigi Nachom haina mingthonba Isei gi larik ama phongbaga mari leinana Manipur Press Club ta Puthokpa thauram amada mahakna phongdokhibani Council of Higher Secondary Education Manipuri Hanagi Chairman Dr. Hamom Ngamba amasung ICCR NEZK Journal Director and Munisna President Member Sing Oiduna Pangtokhiba Thoram Aduda Ningthou Sanajaoba Leishemba hai Maitegi Kunai ase mapan thongdagi yengbada mapangal yamna kanba amasung mapung faba ama oina khanei adubo kupna yengsilurabadi machet makai taba ihohoba amadi punsinba yadaba kunai ama oina chongthore Masimak Maitei Furuki Oinade Yamna Laibak Tibani. Nakalamaromda Equigi Hougatlakliba Naha Sing Ase Moral Amasung Spiritual Value Watpagi Achoba Mamitai Masina Kunaya Sida Tokaningdaba Amade Tahai Uhaidaba Todokaya Ngasimak Leptana Tokli. Pumnamak Asigi Matakta Equigi Kunai Ase Amana Tauba Amana Tanadaba Punsinba Ngamdaba Amade Miamgi Yaifanabagidama Chen Chongliba Singda Tagat Wahai Bibidaba Kayasu Toktabanate. Kunai asina hiram kayada mayok nariba fibam sing ase ngasidi chumthokpagi matam oire maram aduna maitei kunai ase achumba amasung awanba maikaida punaba amade Hougatlakliba Naha Singda Mareibak nungshibagi achauba Ithil Piba ngamnaba Isei Lila amade cinema na chingbagi mateng lawba mathau tai Hairiba medium sing ase miyamgi pukning wakhalda chawna mami tahanba ngamba medium ngaktani masi pumnamak thabakta onthokpa ngamnabagidamag ayibi singna achauba thodang lawba chungani thauram aduda Ningthou Sanajaoba Leishemba makhatana hai center amasung state government na miyamgi yaifa thauranga mari leinaba scheme chama nifuge mathakta puthokpa leikhre hairiba scheme sing ase miyamna mapungfana khangdaba maramna Masi Kudong Chaba Ningthina Lawba Ngamdri. Karigumba scheme sing asigi Kudong Chaba mapungfana lawba ngamlabadi awa ana taraba miyamgi punsi mahingda awonba ama puraktuna thak wangna hingba ngamgani. Maram aduna leiriba lengaki scheme sing ase miyamda mapungfana khanghanaba Isei Lila amadi cinema na chingba medium sing na achauba thodang lawbagi tangai fadabalai haina mahangna makhatana phongdokhi. Society yamna akoigi yengbada mapanigi yengbadadi yamna akoigi mapung phaba adumba yamna akoigi kari haini mapangai kanba purai dumi adum manung sangjalagari akoigi micro level sangjalagari akoise yamna masjid makai kari punba ngamba adagi akoisi ngamgadaba thobna kalimo bawidaba kalimo size dadi koi khapaba yaba size dadi koi pundaba habna sikbi akoigi hoba aduba kunai mo kakuwi namase maroida ayibasina aduga maroida ko karali to biliba insan eshei sunda Lila sunda film sunda aduga ko drama sing sunda kana mai to kunai si to ko akuna ko kay hayo punjang ba mapangal kan ba aduga macet makai ta to kunai to mai siyaga thamboga bedagi hayo si haiba Medyo sila kang di kunai si kalbada ini pangdiyo